ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯊꯣꯏꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯊꯣꯏꯊꯣꯏꯕꯁꯤ ꯀ꯭ꯂꯥꯁ 8 ꯀꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯅꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯊꯥꯏ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯋꯥꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯅꯔꯛꯏ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯁꯦꯠꯄ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁꯤꯒꯤ ꯍꯅꯨꯕꯁꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯇ ꯑꯗꯨꯝ ꯆꯠꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯃꯥꯏꯕꯅꯤꯅꯦ ꯉꯣ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯀꯨꯀꯤꯂꯥꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯗꯨꯒꯤ ꯏꯄꯨꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤꯅꯦ ꯑꯩꯈꯣꯏꯅꯒ ꯑꯆꯥꯄꯣꯠ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏꯒꯁꯨ ꯑꯗꯨꯝ ꯍꯥꯄꯛꯄꯅꯤ ꯃꯥꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯇꯧꯒꯦꯗ ꯉꯝꯃꯦ ꯍꯥꯏ ꯕꯨꯠꯀꯥꯁꯦ ꯁꯥꯟꯅꯔꯒ ꯅꯨꯄꯥ ꯏꯟ ꯑꯆꯧꯕꯗꯣ ꯃꯗꯨꯒꯥꯁꯤ ꯄꯨꯊꯈ꯭ꯔꯒ ꯃꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯗꯅ ꯄꯪꯂꯣꯟꯗ ꯂꯣꯜꯂꯦ ꯍꯥꯏ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏꯔꯒ ꯀꯥꯔꯦꯁꯨ ꯍꯥꯏ ꯃꯥꯏꯕꯒꯥꯁꯦ ꯑꯣꯏꯅꯤꯡꯉꯖꯥꯠꯅꯤꯗ ꯂꯥꯏꯔꯤꯛꯀꯥꯁꯦ ꯃꯣꯏꯗ ꯄꯥꯍꯜꯂꯦꯗꯅꯀꯣ ꯂꯥꯏꯗꯨꯗ ꯍꯥꯏꯗꯤ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏꯗ ꯏꯅꯥꯛꯇ ꯐꯝꯍꯜꯂꯒ ꯂꯥꯏꯗꯤ ꯑꯣꯖꯥꯅꯁꯨ ꯎꯔꯔꯣꯏ ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯏꯍꯜꯂꯒꯀꯣ ꯒꯔ ꯏꯙꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯦꯔꯥ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯣꯟꯕꯨꯗꯤ ꯌꯥꯝ ꯂꯩꯗ ꯚꯨꯠ ꯀꯧꯊꯣꯛꯑꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯈꯣꯟꯒ ꯁꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯏꯅꯥꯛ ꯈꯨꯟꯒꯗ꯭ꯔꯥ ꯈꯨꯜꯂꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯃꯈꯟ ꯍꯪꯕ ꯌꯥꯕ ꯂꯥꯏꯔꯣꯟ ꯃꯌꯥꯝ ꯂꯩꯅ ꯊꯣꯏꯊꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯗꯨꯒ ꯍꯪꯉꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯣꯏꯃꯤ ꯂꯩꯌꯦꯃꯤ ꯊꯣꯏꯊꯣꯏꯕ ꯅꯪꯕꯣ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯗꯣꯔꯤꯒꯦ ꯑꯗꯨ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯧꯗꯅ ꯑꯩ ꯍꯣꯔꯦꯟ ꯇꯧꯔ ꯌꯦꯡꯒꯦꯕ ꯇꯧꯕꯗ ꯊꯣꯏꯊꯣꯏꯕ ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗꯅ ꯏꯕꯣ ꯍꯣꯏ ꯉꯥꯎꯔꯣꯏ ꯑꯩꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯗꯤ ꯌꯥꯝ ꯄꯥꯝꯖꯩꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯏꯄꯨ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯣꯏꯁꯨ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯣ ꯂꯥꯏꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤꯅꯤ ꯀꯩꯅꯣ ꯊꯣꯏꯊꯣꯏꯕꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯩꯌꯦ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥꯁꯤ ꯅꯪꯅ ꯄꯥꯔꯒ ꯇꯧꯖꯔꯣ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯄꯥꯛꯇꯅ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪ ꯏꯕꯣ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤꯍꯦ ꯊꯣꯏꯊꯣꯏꯕ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯒꯦꯕ ꯍꯣꯏ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯗꯩ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯅꯪ ꯄꯨꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯣ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯪꯍꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯄꯥꯏꯔꯝꯕꯅꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯎꯄꯨ ꯃꯊꯛꯇ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯂꯥꯏꯔꯤꯛꯇꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯂꯣ ꯑꯩ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯤ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯇꯔꯪ ꯑꯃꯗꯅꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯀꯧꯊꯣꯛꯂꯨꯕꯗ ꯊꯣꯛꯂꯛꯂꯕꯗꯤ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯑꯗꯨꯗꯨꯒ ꯄꯥꯡꯊꯣꯛꯍꯜꯂꯒꯦ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯃꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁా ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯗꯣ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯆꯥꯐꯝ ꯂꯥꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕ ꯆꯥꯛꯆꯥ ꯇꯣꯛꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯃꯥꯜꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯔꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯑꯃꯨꯛ ꯆꯠꯂꯒꯦꯔꯥ ꯉꯥꯛꯇꯪ ꯇꯨꯝꯕꯁꯨ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ
ꯀꯩꯗꯧꯔꯦ ꯅꯪꯅ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯤꯁꯤꯅ ꯑꯁ ꯄꯥꯕꯨꯡ ꯇꯨꯏꯁꯟꯗꯣ ꯉꯁꯤꯒ ꯍꯌꯦꯡꯒ ꯍꯥꯡꯆꯤꯠꯀ ꯁꯨꯇꯤ ꯊꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯃꯁꯥ ꯉꯝꯗꯦꯌꯦ ꯑꯗꯨꯒꯤ ꯆꯠꯇ꯭ꯔꯕ ꯑꯣꯖꯥꯅ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯦꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯥꯅ ꯇꯨꯏꯁꯟ ꯆꯠꯅꯤꯡꯗꯕꯒꯤ ꯂꯦꯞꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇ꯭ꯔꯦ ꯊꯥ ꯊꯥꯒꯤ ꯐ꯭ꯔꯤꯗꯤ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ ꯊꯥ ꯊꯥꯒꯤ ꯐ꯭ꯔꯤ ꯄꯤꯗꯕ ꯃꯇꯝꯗ ꯑꯃꯨꯛ ꯇꯣꯏꯕ ꯐ꯭ꯔꯤ ꯄꯣꯔꯛꯑꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯑꯉꯥꯡꯁꯤꯡꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯝ ꯈꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯐꯥꯎ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯔꯛꯀꯅꯤ ꯑꯉꯥꯡꯁꯤꯅ ꯊꯥ ꯑꯃꯗ ꯆꯠꯂꯤꯁꯤ ꯅꯨꯃꯤꯠ 30ꯁꯤꯗ ꯅꯨꯃꯤꯠ 10ꯒ 10 ꯌꯧꯔꯝꯃꯣꯏ ꯅꯣꯡꯃꯥꯏꯖꯤꯡꯒꯤ 4 ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯇꯩ ꯇꯣꯃꯥꯜꯅ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯅꯨꯗꯣ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅ ꯆꯕꯦꯡ ꯉꯥꯡꯂꯝꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯕꯦꯅꯨꯅ ꯀꯩꯅꯣ ꯆꯕꯦꯡ ꯉꯥꯡꯒ ꯂꯩꯔꯤꯕꯗꯨꯕꯣ ꯃꯅꯤꯡꯗ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯑꯩꯗꯣ ꯁꯤꯗꯩꯁꯤꯗ ꯄꯩꯌꯥ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯁꯨꯅꯦ ꯅꯨꯡꯊꯤꯟ ꯇꯥꯂꯛꯁꯤꯗ ꯊꯕꯛꯇꯤ ꯐꯈ꯭ꯔꯄꯣꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯅꯦꯝꯊꯔꯒ ꯇꯧꯁꯦ ꯍꯥꯏꯕꯕꯨ ꯅꯪ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯕꯤꯅꯨ ꯋꯥꯔꯤ ꯁꯥꯟꯅ ꯄꯩꯌꯥ ꯃꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ ꯊꯣꯏꯊꯣꯏꯕ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯈꯜꯂꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯥꯏꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯃꯁꯛ ꯐꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯖꯥꯠ ꯀꯌా ꯑꯃ ꯈꯜꯂꯤ ꯊꯣꯏꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯆꯍꯤ ꯀꯌꯥ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯣꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯍꯧꯕ ꯂꯥꯛꯂꯤ ꯏꯔꯨꯖꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯁꯨ ꯍꯣꯏ ꯐꯔꯦ ꯏꯔꯨꯖꯔꯒ ꯃꯇꯝ ꯉꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯏꯔꯨꯖꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯏꯔꯨꯖꯕ ꯂꯥꯛꯃꯤꯟꯅꯔꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕ ꯍꯧꯔꯛꯏ ꯊꯣꯏꯊꯣꯏꯕꯅ ꯑꯗꯨꯝꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯎꯔꯤꯕꯗꯣ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯎꯔꯤꯕ꯭ꯔꯥ ꯂꯨꯞꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯏꯊꯣꯏꯕꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯂꯥꯏ ꯑꯣꯏꯔ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣꯃ ꯎꯈ꯭ꯔꯦ ꯃꯨꯁꯤꯟꯃꯨꯏ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤꯁꯨ ꯐꯥꯎꯒꯠꯂꯛꯂꯤꯕ꯭ꯔꯥ ꯇꯥꯎꯈꯠꯂꯛꯂꯤꯕ꯭ꯔꯥ ꯂꯨꯞꯊꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯏ ꯑꯩꯅ ꯃꯤꯠ ꯀꯨꯞꯄꯨꯔꯒ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯏ ꯅꯥꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯀꯤꯟꯅꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯨꯔꯨꯡ ꯂꯩꯔꯥꯏ ꯃꯊꯛꯇ ꯆꯦꯟꯈꯠꯂꯤ ꯑꯗꯨꯒ ꯍꯦꯔꯥ ꯊꯣꯏꯊꯣꯏꯕꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯕꯣꯡ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯅꯔꯤ ꯊꯣꯏꯊꯣꯏꯕꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯃꯍꯥꯛ ꯀꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯕꯛ ꯏꯔꯨꯖꯊꯣꯛꯑꯒ ꯃꯥꯗꯤ ꯀꯥꯈꯠꯇꯨꯅ ꯂꯩꯔꯥꯏ ꯃꯊꯛꯇ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯨꯞꯇꯨꯅ ꯁꯥꯟꯅꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯃꯨꯁꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯨꯁꯜꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕ ꯐꯝꯂꯝꯕꯗꯒꯤ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯦ ꯃꯨꯁꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯊꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯂꯪ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯣꯏꯊꯣꯏꯕꯗ ꯅꯣꯛꯁꯤꯟꯗꯨꯅ ꯍꯩ ꯅꯪꯅ ꯏꯔꯨꯖꯕ ꯑꯣꯑꯒ ꯑꯩꯈꯣꯏꯗ ꯍꯣꯏꯒꯠꯅꯕ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯁꯨ ꯏꯔꯨꯖꯁꯤ ꯂꯥꯎꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯏꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯃꯈꯣꯏꯗ ꯀꯩꯝꯇ ꯎꯗ ꯃꯥꯜꯂꯅꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩ ꯌꯨꯝꯗ ꯀꯥꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯏ ꯑꯍꯜ ꯑꯗꯣ ꯆꯨꯔꯨꯞ ꯆꯝꯅ ꯂꯥꯛꯂꯤꯕꯅꯤ ꯆꯨꯔꯨꯞ ꯆꯝꯕ ꯂꯣꯏꯔꯒ ꯃꯩꯈꯦꯠ ꯑꯗꯣ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯞꯂꯒ ꯃꯍꯥꯛ ꯃꯩꯈꯨ ꯑꯗꯣ ꯐꯨ ꯀꯥꯝꯊꯣꯛꯂꯒ ꯁꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕ ꯂꯦꯞꯂꯒ ꯑꯍꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄ ꯃꯥꯟꯕ ꯑꯗꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯄꯨ ꯑꯣꯏꯔꯝꯕꯁꯤꯗ ꯌꯦꯡꯉꯝꯃꯤꯕꯅꯤ
ꯑꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯊꯤꯡ ꯇꯥꯂꯛꯁꯤꯗ ꯏꯔꯨꯖꯔꯨꯔꯤꯕꯅꯅꯦ ꯏꯖꯔꯨꯔꯤꯕꯅꯤ ꯑꯣ ꯍꯥꯏ ꯅꯇꯣꯝꯗ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯈꯣꯏ ꯏꯔꯨꯖꯍꯧꯔꯤꯕꯅꯤ ꯑꯩꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯪꯅꯅꯦ ꯏꯔꯨꯖꯕ ꯌꯥꯎꯗꯕꯤꯗ ꯌꯨꯝ ꯇꯥꯟꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯂꯥꯏꯅ ꯂꯧꯔꯒ ꯁꯤꯕ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯇꯣ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅ ꯂꯧꯔꯒ ꯁꯤꯔꯝꯕꯁꯨ ꯌꯥꯔꯤꯄꯣꯠꯅꯤ ꯆꯪꯉꯣ ꯌꯨꯝꯗ ꯆꯪꯉꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗꯤ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯍꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯍꯧꯔꯤ ꯑꯍꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯌꯨꯝꯂꯣꯝꯗ ꯒꯝ ꯒꯝ ꯑꯁꯨꯝ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯨꯗꯣ ꯃꯥꯡꯒꯣꯜꯗ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯨꯅ ꯊꯣꯏꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛꯁꯤꯗ ꯑꯃꯨꯛ ꯏꯔꯨꯖꯔꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯊꯣꯏꯊꯣꯏꯕ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯏꯔꯨꯒ ꯏꯖꯔꯨꯕꯒ ꯃꯁꯥꯗꯣ ꯃꯨꯟꯊꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯍꯥꯛ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯅ ꯍꯧꯖꯤꯛ ꯇꯨꯝꯂꯤꯕꯁꯦ ꯃꯈ꯭ꯋꯥꯡꯒꯤ ꯃꯊꯛ ꯃꯈꯩꯗꯤ ꯐꯃꯨꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯡꯅ ꯀꯥꯡꯊꯣꯜꯗ ꯌꯥꯟꯊꯔꯒ ꯇꯨꯝꯂꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯡꯄꯥꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯛꯏ ꯑꯗꯨꯃ ꯅꯥꯜꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯡꯈꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯨꯠ ꯑꯃꯗꯤ ꯁꯠ ꯊꯤꯡꯖꯤꯟꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇ ꯎꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯥꯡꯈꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯇ ꯃꯈꯨꯠ ꯃꯥꯟꯕ ꯑꯃ ꯊꯤꯡꯖꯤꯟꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕꯅ ꯀꯥꯡꯈꯗ ꯁꯠ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯅꯞꯈꯠꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯁꯝ ꯑꯗꯣ ꯖ꯭ꯋꯥꯏ ꯊꯥꯗꯔꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯥꯡꯈꯗ ꯂꯩꯔꯝꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯥꯡꯈꯗ ꯁꯣꯔ ꯂꯥꯞꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯗꯤ ꯀꯥꯡꯈ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯟꯅ ꯅꯝꯂꯒ ꯃꯁꯥ ꯑꯗꯣ ꯅꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯊꯕꯥꯛꯂꯣꯝꯗ ꯃꯃꯤꯠ ꯃꯃꯥꯏ ꯃꯨꯁꯤꯟ ꯃꯨꯔꯕꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯒꯤ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯅ ꯊꯣꯏꯊꯣꯏꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯊꯣꯏꯊꯣꯏꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯒ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯏꯃꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯃꯪꯗ ꯀꯔꯤ ꯎꯔꯒꯦꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯅ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯅꯨꯡꯊꯤꯟ ꯇꯨꯝꯁꯤꯟꯒꯅꯨ ꯍꯧꯒꯠꯂꯣ ꯄꯨꯡꯁꯨꯅꯦ 2 ꯇꯥꯁꯜꯂꯛꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯏꯔꯨꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯨꯝꯁꯤꯜꯂꯕꯗꯤ ꯂꯣꯛ ꯈꯨꯠꯂꯥꯏ ꯊꯨꯡꯕ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯅꯨ ꯑꯃꯗꯤ ꯇꯣꯃꯥꯜ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯨꯔꯦꯜꯗ ꯎꯔꯛꯈꯤꯕꯁꯤꯡꯗꯣ ꯃꯃꯥꯗ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏ ꯀꯔꯤꯅꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯂꯥꯛꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯊꯣꯏꯕ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯥꯡꯈꯗ ꯌꯦꯡꯊꯕ ꯀꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕ ꯈꯔ ꯂꯥꯞꯇꯛꯅ ꯆꯠꯊꯣꯛꯂꯒ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯥꯡꯈꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯑꯗꯨ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯩꯅꯣ ꯃꯨꯆꯤꯟ ꯃꯨꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯤꯠꯅ ꯏꯉꯧ ꯉꯧꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯥꯡꯈꯗ ꯆꯤꯡꯁꯤꯜꯂꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯀꯌꯥ ꯀꯟꯅ ꯆꯤꯛꯂꯤꯕ
ꯃꯪ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ ꯇꯥꯏꯕꯪꯗꯒ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕꯗꯣ ꯄꯨꯡ ꯌꯦꯡꯉꯤ ꯃꯇꯝꯗꯣ ꯄꯨꯡ 2 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯗꯣ ꯂꯝꯄꯥꯛꯇ ꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯈꯜꯂꯗꯨꯅ ꯊꯣꯏꯊꯣꯏꯕ ꯂꯝꯄꯥꯛꯂꯣꯝꯗ ꯄꯔꯞ ꯇꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯍꯧꯗꯣꯡ ꯑꯃ ꯇꯨꯄꯠ ꯁꯝꯗꯨꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨ ꯊꯣꯏꯊꯣꯏꯕꯅ ꯀꯔꯤ ꯍꯧꯗꯣꯡꯅꯣꯅꯦ ꯁꯤꯕꯣ ꯃꯤꯒꯤ ꯃꯃꯥꯡ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕ ꯂꯝꯄꯥꯛꯂꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯕꯦꯅꯨꯗꯣ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯊꯤꯜ ꯇꯂꯛ ꯑꯗꯨꯗ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨꯗ ꯍꯩꯃꯥ ꯅꯪꯗꯤ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯏꯃꯥ ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯏꯊꯣꯏꯕꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯐꯨꯛꯂꯨꯔꯤꯕ ꯅꯥꯄꯥꯛꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯃꯥꯡꯒꯣꯟ ꯇꯝꯅ ꯀꯥꯈꯠꯈꯤ ꯊꯣꯏꯊꯣꯏꯕꯁꯨ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯟ ꯍꯦꯟꯇꯣꯔꯛꯂꯤ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯂꯩꯔꯝꯂꯤ ꯃꯇꯝꯗꯣ ꯄꯨꯡ 3 ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯌꯦꯡꯅꯔꯤꯗꯨꯕꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯩ ꯕꯨꯠ ꯁꯥꯟꯅꯅꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨ ꯁꯤꯁꯤꯅꯤꯀꯣ ꯂꯥꯏꯔꯤꯛ ꯀꯥꯁꯤꯗꯤ ꯃꯑꯣꯡꯒꯗꯤ ꯃꯥꯟꯗ꯭ꯔꯣ ꯉꯥꯡꯂꯤꯒ ꯇꯧꯔꯗꯅ ꯃꯥꯒꯤ ꯃꯈꯨꯝꯒꯥꯁꯤ ꯄꯠꯂꯤꯒ ꯇꯧꯔꯗꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯩ ꯃꯑꯣꯡꯅꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯔꯥꯏꯅꯣ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇꯨ ꯂꯧꯏ ꯑꯗꯨꯒ ꯃꯊꯪ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯊꯪ ꯐꯥꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯤꯔꯕ ꯁꯔꯨ ꯁꯔꯥꯡ ꯑꯃꯗꯤ ꯃꯤ ꯃꯀꯣꯛ ꯑꯗꯨꯒ ꯇꯪꯈꯥꯏ ꯇꯥꯕ ꯃꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯦꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯊꯣꯏꯕ ꯃꯁꯥꯗꯣ ꯊꯤꯔꯨꯝ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁ ꯁꯤ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯗꯤ ꯃꯈꯣꯏꯗ ꯎꯕꯗ ꯑꯗꯨꯝ ꯀꯤꯗꯨꯅ ꯋꯥꯟꯊꯔꯅꯤꯍꯦ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯑꯣꯏ ꯊꯣꯏꯊꯣꯏꯕ ꯅꯪ ꯁꯤꯗꯤ ꯄꯪꯉꯤꯍꯦ ꯅꯪꯅ ꯂꯥꯏꯗꯨ ꯎꯅꯁꯦꯅ ꯀꯧꯔꯕꯅꯤꯅ ꯂꯥꯏꯗꯨ ꯅꯪꯉꯣꯟꯗ ꯀꯔꯤꯝ ꯇꯧꯔꯛꯑꯣꯏꯅꯦ ꯂꯥꯏ ꯑꯣꯛꯅꯕ ꯕꯨꯠ ꯑꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯧꯊꯣꯛꯇꯕꯤꯗ ꯃꯣꯏꯅ ꯂꯩꯔꯤꯉꯩꯒꯨꯝꯕ ꯃꯣꯏꯅ ꯁꯥꯟꯅꯔꯤꯉꯩꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯑꯣꯛꯅꯕꯒꯨꯝꯕ ꯌꯥꯎꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯤꯗꯤ ꯎꯅꯁꯦꯅ ꯀꯧꯕꯅꯤ나 ꯃꯣꯏꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤꯅꯦ ꯃꯁꯤꯗꯤ ꯃꯥꯏꯕꯅ ꯑꯣꯏꯅꯤꯡꯉꯤꯕ ꯍꯩꯅ ꯍꯩꯒꯟꯗ꯭ꯔꯤꯕ ꯒꯙꯥꯏ ꯃꯆꯥ ꯂꯣꯂꯥꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯅ ꯑꯩꯁꯦ ꯂꯣꯏ ꯈꯪꯉꯤꯗ ꯅꯣꯏꯁꯨ ꯈꯪꯕ꯭ꯔꯥꯅ ꯁꯨꯝ ꯇꯥꯟꯅꯔꯝꯃꯤꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯅ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕꯗꯣ ꯕꯦꯡꯒꯣꯂꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯊꯣꯏꯊꯣꯏꯕꯗꯤ ꯕꯦꯡꯒꯣꯂꯤꯁꯦ ꯇꯁꯦꯡꯅ ꯍꯩꯇꯦ ꯃꯍꯥꯛꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯃꯩꯇꯩ ꯃꯌꯦꯛ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯁ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯕꯦꯡꯒꯣꯂꯤ ꯉꯥꯛꯇ ꯀꯃꯥꯏꯅ ꯄꯥꯗꯣꯏꯕ ꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯦꯔꯥ ꯕꯦꯡꯒꯣꯂꯤ ꯑꯣꯏꯔꯗꯤ ꯃꯗꯨꯗ ꯏꯔꯤꯕꯗꯨ ꯁꯪꯁꯀ꯭ꯔꯤꯠ ꯁ꯭ꯂꯣꯛ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯇꯥꯄꯇꯪ ꯑꯥꯄꯇꯪ ꯅꯥꯄꯇꯪ ꯁꯨꯃꯥꯏꯅ ꯁꯣꯟꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯊꯣꯏꯊꯣꯏꯕꯗꯤ ꯀꯌꯥ ꯅꯣꯛꯅꯤꯡꯗꯦ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯣꯏ ꯅꯪꯅ ꯋꯥꯔꯤꯕꯗ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ ꯁꯦ ꯁꯤꯒꯤ ꯃꯟꯇ꯭ꯔꯁꯤꯡꯁꯦ ꯆꯦꯗ ꯏꯊꯣꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯕꯕꯥꯗꯤ ꯕꯦꯡꯒꯣꯂꯤ ꯍꯩꯗꯥꯏꯅꯦ ꯃꯉꯣꯟꯗ ꯄꯥꯍꯜꯂꯣ ꯑꯗꯨꯒ ꯃꯥꯅ ꯄꯥꯔꯛꯄꯗꯣ ꯅꯪꯅ ꯑꯃꯨꯛ ꯏꯊꯣꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯗꯤ ꯀꯩ ꯈꯨꯝꯗꯣꯏꯕ ꯁꯤ ꯀꯔꯤ ꯍꯪꯉꯨꯅꯤꯒꯤꯅꯦ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕꯅꯦ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯕꯣ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯋꯦꯗꯅ ꯑꯃꯨꯛ ꯍꯧꯔꯛꯇꯅꯅꯦ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯁꯤꯗ ꯏꯔꯤꯁꯤꯡꯁꯦ ꯈꯪꯗꯅ ꯇꯧꯕꯅꯤꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯅꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦꯔ ꯏꯟꯗꯣꯜꯂ ꯈꯨꯔꯥꯔ ꯃꯥꯃꯔ ꯇꯥꯗ꯭ꯔꯥ ꯑꯗꯨꯗ ꯑꯃ ꯏꯍꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯣꯏꯊꯣꯏꯅ ꯍꯣꯏꯅꯦ ꯕꯥꯆꯧꯗ ꯏꯍꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯜꯂꯒ ꯀꯔꯤꯅꯣ ꯍꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯁꯜꯂꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯗꯧꯅꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯀꯔꯤ ꯃꯁꯥꯟꯅ ꯁꯥꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯕꯁꯨ ꯊꯣꯏꯊꯣꯏꯕꯗꯤ ꯃꯁꯥꯗꯣ ꯁꯥꯟꯅꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇꯦ
ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯌꯦꯞꯁꯜꯂꯤ ꯑꯗꯨꯒ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇ ꯑꯃꯨꯛ ꯌꯦꯞꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯄꯥꯏ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯦꯟꯅꯕꯗ ꯊꯣꯏꯊꯣꯏꯕ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯁꯥꯟꯅꯕꯗꯣ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥꯟꯅꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕꯗꯣ ꯑꯣꯏꯁꯜꯂꯛꯂꯤ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ ꯊꯣꯏꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯒꯗꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ ꯇꯁꯦꯡꯕꯒꯤꯗꯤ ꯊꯣꯏꯊꯣꯏꯕ ꯉꯁꯥꯏ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯛꯈꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯌꯥ ꯂꯥꯡꯗꯨꯅ ꯌꯥꯎꯁꯪꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯌꯥꯎꯁꯪꯗꯗꯤ ꯀꯔꯝꯕ ꯂꯝꯗ ꯀꯣꯏꯔꯨꯁꯤꯒꯦ ꯂꯨꯄꯥ ꯀꯌꯥ ꯌꯥꯝꯅ ꯈ꯭ꯔꯁ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯂꯥꯛꯄꯅ ꯊꯣꯏꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯊꯣꯏꯕꯁꯨ ꯃꯌꯨꯝ ꯆꯧꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯧꯔꯤ ꯃꯇꯝꯗꯣ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ 7 ꯇꯥꯁꯜꯂꯛꯂꯕꯅꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯅꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯥꯡꯒꯣꯜꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯐꯨꯛꯂꯨꯔꯤꯕ ꯌꯥꯝꯂꯕ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯕ ꯂꯥꯛꯅꯔꯤ ꯄꯨꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯂꯣꯟꯕꯤꯗ ꯄꯤꯔꯨꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯤꯛꯆꯔ ꯑꯃ ꯌꯥꯎꯔꯝꯈꯤ मधु उबदा थोइथोइबना ए ngасai imanabana aingonda larik ama pikhibudu aidi aada thanamedana as udu lortaba yararoi adubu akhoi ima ka baba gadi mangolda phamduna leire aina chathoklabadi kai chakke haibano haiduna hangaklani kamdausighe maningom hekta chakrage asumna khallaga thoithoibada maning thong adu hangdoklabagi tungda mahak lampak adu tamna gam lakli hariba lampak asigi lambi singase नुमिदांग बु ओइख्रबदी कनासु चनतबा इताक ताकपा मफम अमनी लंबी अदु नतबा अतोप लंबी अम लई अददी ngaita अदुम चटली अदुबु लंपाक अदु फाउदुना चटकदौरिबा लंबी अदुदी थोइदुना मी चनदबा मखोइगे लैकाई खुलगी मी खरा नतना अतोप खुलगी मी कनासु चनतबा अदुगुमलबा इचिक चिकपा लंबी अमनी हारिबा लंबी असिगी नागयता उवा मरांग काइना हौबी अदुबु युमदी अमता तारी युम हाइरगती ngasai thoithoibana sanramliba lampak aduki matai singdagi yanma thaptok nakhraga yumsing takhri thoithoibana hoji lakliba lampak ase turelgi mapanda leiba adugumlaba lampak amani maramaduna turelgi mapanda leiba lampak adugi akoibadadi yumsu amata tadi thoithoiba hobe chilaktuna lampak adu phawbudi yori matamda thabalsu yamna fari thoithoibana asum lakko matamda mana ngasai thamuba mafam maduda mahak jokselakli मतम अदुदा लाइरिक अदो लैरमद्रै लाइरिक अदु लैरमदा बदुदा थोइथोइबा मकोक पाइदुना खांग हौजिक त आइबु ngасai दाइबु स्वाजा थनम बदाइने अदुगा हौजिक लैरमद्रिबसना करिगिनो हाइदुना महाक मथा यामना सारी असमना थोइथोइबना मथा साना कोइचा चतुना असम थिरकपदा लाइरिक अदुदी अतोपा नाकल अमकी मोंगसोंग अमता तादुना लैरमलै मदु उबदा थोइथोइबा चेनसिनदुना तो सिल लैरदनासे ngасai दगे आइदि थवाइ वारुरबा असुमना हाइरगा थोइथोइबना लाइरिक अदो ता पाइखलगा मथंग फाक्तुन येंगली मनुंगी चेमाइ सिंग से चुमरा हाइदुना मतम अदुदा मनुंगी चेमाइ सिंग अदो ngасai इहोबा पुनमक अमत्त जौरमद्रै पुहांग हांगलमली मदु उबदा थोइथोइबना ए अइगी सिबु लाइरिक ओनरा माले मसिगी लाइरिक सि ngасai दि यामना इखिबनी अदुगा हौजितन अमत्त इरमद्रै असुमना खल्लगा थोइथोइबना लाइरिक अदो फिगादा यपसलगा अतोपा लाइरिक अमा मुक थिरई थीबा याबा थीरबसु फंगलक्तबा अदुदा थोइथोइबना मसिगे लाइरिकसे असंबा लाइरिक नते ngariगुमदा मसिरे यावरिबा लाइरोन सिंगसे आइना पारो मतमदा सोदना माहि सागनी लाइरिक असिगे मयक सिंगसे करमाइ तमना यावहनसिगे हाइदुना वखल जात खनबा हौरई लंपाक अदवाइदा अतोमता असुम लेबदी यारक्तबनिना वखल सिंगतो खन्ना युम लोमदा परप लाकले मयुम जोरकपददी अमुक तोइबा लंजाव अमा ओइदुना लेरमलै महाकी मपाबुंग तोमाल अमदी ममा बेनुना थोइथोइबदो मांख्रे हाइदुना कोइथि थिदुना लेरमलै थोइथोइबा ओरमलिबा फिबा मदुदा महाक मतौ करमना युमदा संगसिगे हाइदुना खांजानरिङै मयामना आदलाए हाइदुना मयाम चेनसेनरई मतम अदुदा थोइथोइबदो इबा पाखना लारिक अदो मबुक्ता सट यपसल्ली अदुगा फीना फस खुमजल्ली फुरेना खुमजनखिबनिना कनानमसु उद्रै मयाम चेनसेनलगलगा नंग कदाइ चलुइनो हाइदुना हंगी मतम अदुदा थोइथोइबना आई कैसु चत्तिना आइसु ज्ञान ताहौदे आइना ज्ञान तारकपदा लंपाक्ता लेरम्मे अदगी अमु हलक्लिबसिनी हाइदुना खुमजल्ली वाफम मदु ताबदा तोमालना फरे लाओ
ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯅꯁꯥꯗꯣ ꯑꯝꯇꯪ ꯁꯦꯡꯇꯣꯛꯍꯟꯁꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯃ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ ꯃꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯪꯂꯒꯦ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯄꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯅꯍꯥꯛꯅ ꯀꯔꯥꯏ ꯖꯒꯥꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯣꯏꯊꯣꯏꯕ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯄꯪꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯊꯣꯏꯊꯣꯏꯕꯅ ꯉꯥꯏꯍꯥꯛꯇ ꯁꯥꯏꯀꯜ ꯊꯧꯔꯒ ꯍꯦꯛ ꯎꯈꯤꯕ ꯑꯍꯜ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯊꯣꯏꯕ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯑꯍꯜ ꯑꯗꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯂꯩꯔꯝꯕꯒ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯗꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯃꯃꯤꯕꯨ ꯑꯃꯠꯇ ꯇꯥꯗꯦꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯤꯕꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯃꯥꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯉꯧꯔꯤ ꯁꯥꯔꯤ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯎꯔꯒ ꯃꯍꯥꯛꯅ ꯅꯣꯛꯂꯤꯕꯁꯤ ꯑꯁꯤꯅꯤꯅꯦ ꯑꯣꯖꯥ ꯂꯥꯏꯑꯣꯛꯅꯕ ꯍꯥꯏꯔꯤꯁꯦ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯅꯪꯗꯤ ꯃꯃꯨꯠ ꯇꯥꯅꯕꯨ ꯈꯪꯉꯝꯃꯤꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯂꯥꯏꯑꯣꯛꯅꯕꯅꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯀꯔꯝꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄꯒ ꯇꯥꯛꯂꯛꯇꯕꯒꯤ ꯅꯠꯇꯅ ꯃꯑꯣꯡ ꯑꯁꯤꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤ ꯑꯃꯅꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯕꯗꯤ ꯍꯦꯛꯇꯃꯛ ꯂꯥꯏꯑꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯐꯔꯦ ꯑꯩ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯁꯦ ꯅꯈꯨꯠ ꯇꯤꯡꯊꯣꯔꯛꯎ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯊꯣꯏꯊꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃꯗꯤ ꯏꯂꯩ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯁꯥꯍꯨꯝꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯪꯂꯤꯁꯦ ꯃꯥꯒꯤꯁꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯨꯕꯗꯨ ꯃꯁꯤꯒꯤ ꯁꯥꯍꯨꯝꯁꯤꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟꯒ ꯅꯛꯅꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯏꯐꯪ ꯐꯪꯏ ꯃꯁꯤꯕꯨ ꯂꯥꯏꯒ ꯏꯅꯔꯛꯄ ꯖꯥꯠꯂꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯒꯤ ꯃꯀꯣꯛꯇꯁꯨ ꯁꯨ ꯍꯥꯏꯗꯨꯅ 3 ꯀꯥꯝꯊꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯏꯄꯨ ꯑꯃꯥꯏꯕ ꯀꯩꯅꯣꯝꯇꯕꯨ ꯍꯪꯖꯒꯦꯅꯦ ꯋꯥꯍꯪ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯍꯪꯉꯨ ꯀꯔꯤ ꯍꯪꯅꯤꯡꯒꯦꯅꯦ ꯏꯁꯨꯕ ꯃꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯂꯥꯏ ꯍꯥꯏꯕꯁꯤꯕꯨ ꯂꯩꯕ꯭ꯔꯣ ꯕꯨꯠ ꯍꯥꯏꯕꯁꯤꯕꯨ ꯂꯩꯕ꯭ꯔꯕ ꯍꯩ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯂꯥꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯃꯛꯂꯤꯕꯅꯤ ꯀꯣ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯖꯥꯠꯅꯤ ꯎꯖꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨꯀꯣ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯇꯣꯝꯇ ꯂꯝꯄꯥꯛ ꯊꯣꯛꯀꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯄꯥꯛ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯅꯇꯣꯝꯇ ꯁꯥꯟꯅꯒꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯅꯁꯨ ꯃꯆꯥꯎꯔꯕꯅꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯕꯅꯤ ꯍꯩꯔꯥ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯛꯅꯔꯨꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯏꯅ ꯆꯦꯟꯕꯗꯕꯨ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗꯁꯨꯅꯦ ꯅꯨꯄꯤ ꯑꯃ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯏꯅ ꯆꯦꯟꯗꯅꯅꯦ ꯀꯩꯊꯦꯜꯗ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯕꯗꯒꯤ ꯃꯌꯥꯝꯅ ꯃꯥꯏꯁꯦ ꯃꯁꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯐꯥꯖꯤꯟꯕꯤꯔꯒ ꯂꯩꯋꯥ ꯇꯧꯔꯒ ꯇꯧꯕꯗꯒꯤ ꯐꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤꯕꯅꯤ ꯍꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯌꯥꯟꯁꯟꯕꯒꯨꯝ ꯇꯧꯏ ꯂꯥꯏ ꯇꯤꯟꯒꯤ ꯁꯥꯎꯝꯁꯨ ꯂꯩꯇꯕꯒꯨꯝꯁꯨ ꯇꯧꯏ ꯂꯩꯕꯒꯨꯝꯁꯨ ꯇꯧꯏ ꯌꯦꯡꯐꯝ ꯂꯥꯛꯐꯝ ꯏꯈꯪ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯥꯎꯝ ꯑꯃꯇꯪꯗꯤ ꯂꯩꯔꯤ ꯁꯥꯎꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯃꯥꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯎ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤꯁꯨ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯝꯕꯗꯤ ꯑꯣꯖꯥ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯦꯡꯉꯦ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯔꯗꯅ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯊꯇꯣ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯂꯨꯄꯥ 100 ꯗꯈꯤꯅꯥ ꯀꯠꯆꯕꯗꯒꯤ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯐꯔꯦ ꯃꯥꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯆꯠꯈꯤꯕꯗꯣ ꯊꯣꯏꯊꯣꯏꯕ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯪꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯏꯄꯨ ꯑꯃꯥꯏꯕꯁꯦ ꯀꯌꯥꯝ ꯍꯩꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯉꯤꯕꯗꯨꯕꯣ
ꯍꯥ ꯅꯥꯕ ꯈꯔ ꯐꯔꯛꯂꯕꯗꯤ ꯅꯪꯒꯤ ꯍꯧꯅꯄꯤ ꯋꯥꯍꯪ ꯍꯪꯕꯤꯗꯣ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯁ ꯄꯥꯕꯨꯡ ꯑꯁꯦꯡꯕꯒꯤꯅꯦꯕ ꯃꯁꯤꯕꯨ ꯀꯌꯥꯝ ꯍꯩꯒꯦꯕ ꯃꯥꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯠꯂꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯀꯟꯅ ꯌꯨꯡꯁꯤꯟꯈ꯭ꯔꯕ ꯌꯣꯠꯆꯩꯒꯥꯁꯦ ꯃꯍꯥꯛꯇꯤ ꯏꯂꯥꯏ ꯂꯥꯏꯅ ꯁꯠꯂꯤꯕꯅꯤ ꯃꯍꯩ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯦꯀꯥꯠ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ ꯍꯧꯔꯨ ꯂꯧꯕ ꯌꯥꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯈꯖꯤꯛꯇꯪ ꯍꯧꯔꯨꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯁꯔꯤꯠ ꯁꯔꯥꯛꯇꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯐꯔꯦ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯄꯣꯊꯥꯔꯨꯔꯣ ꯆꯥꯛꯇꯤ ꯆꯥꯈꯤꯗ꯭ꯔꯣ ꯅꯪꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥ ꯕꯦꯅꯨꯅ ꯐꯔꯦ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯑꯃꯗꯤ ꯕꯦꯅꯨ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯊꯣꯏꯊꯣꯏꯕꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯥꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯉꯁꯤꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯌꯧꯅ ꯆꯥꯛ ꯆꯥꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯕꯦꯅꯨꯁꯨ ꯆꯥꯛꯇꯣ ꯄꯔꯞ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯂꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯨꯡ 12 खर हेलक्पा अदुवाइदा तोमाल अमदी बिनु यामन नुंगाइना तुमख्री तोमालदी खोरो खोरो नाखोक्तुना नुंगाइना तुमली मतम अदुदा थोइथोइबदा फमुंगदगी तपना हौगलक्ली अदुदुगा अइना तौगदोरिबा थबक असिबु करिनो अराइबा थबकति ओइरदौरिसे होइदे हे निपा मचानी लाइबक जिंगलगे असुमना थोइथोइबदा मबुकनिंगदा यामना थाजना अमदी थौना अमग लोइनना लाइरिक अदो पाइरगा परप थोलई असुमना महाना थोरलगा लाइरिक अदो असुम फाको मतमदरी ngasai ikhidaba adugumna chap manana iramdi thoithoiba kari tawgudabano khangdi asum chatna larik adu yengli asumna mahana chatna larik adu da sum yengbaduda mamangda kari leiri haibase uhogdri matam aduda thoithoibado uhogdabadagi sorokki mapanda leiramba mongsong amada mahakse tasinki adumna thoithoibana mongsong aduda tasinkiba aduda thoithoibana as luinek suya tawrise असमना खल्लगा महाक हौगलई महान हौरका मतमदा महाकी खुदोंबी अदो यामना थिना सोक्तुना लेरमलै अदोबु थोइथोइबा करिसु खंतलुदना महाकी लाइरिक अदो चेना पाइदुना परप लाई असम लाकपना मखोइगी एलपी स्कूल लमन लैबदो अदुगी मनाक जोरक्लै महाना ngasaiदगी लाक्लिबसिसु स्कूल अदुगी मनाक तमना लाक्लिबनी मरमदी महाना तौरिबा थबक अदो कना अमतना खंगदनबा एलपी स्कूल अदुगी मनाक तमना लाक्लिबनी एलपी स्कूल असिसु सोरोकी मताइदा लैबा अदुगा लंपाक अमसु लै अदुगा मदुगी मनिंगदना लबुक लैख्राय हारिबा एलपी असिगी मनाक्तरी युम अमता तादबना इचिक थोइथोइबा ngasi महाना तौरिबा थबक असे करिनो हाइबा महाक मसामक फावबा ज्ञान तादबदुंग तौरी असुम लाकपना हौजिक्ति एलपी स्कूल अदुगी मनाक जौसलक्लै स्कूल अदुगी मनाक जौसलक्पदा स्कूल अदुना थोइथोइबाबु तराम कौसिनबगुम महाकी वखलदा फावी थोइथोइबा परप असुम चंगसलकपना एलपी स्कूल अदुगी मनुंग यौसलक्लै मनुंग अदुता फमथरगा महाना पोरकपा कैंडल अमदी मैखेट अदुना तौरगा कैंडल अदु सुखलक्लै अदुगा महाक निंगथिना खोंगाई चंदुना फामी मदुगी मतुंग लारिक अदो तपना फाक्तुई अदुगा महाना ngasaiदगी खल्लिबसी लारिक असिदा यावरंबा लैवासिंग अदो महाना ईश्वर खुरुमजरगा यावरकपर येंगे खंदुना पोरखिबनी असुमना लारिक अदो तपना फाक्तोको मतमदरी लाइरिक सिंग अदुगी मपानदा ngasai थोइथोइबना खुदोंबिदा यामना कन्ना सोखिबगी ई सिंग अदो तैदुना लैरमलै आदुमना तैरमबा अदुता लाइरिक सिंग अदुगी मयेक सिंगदो लोइना मथंग थोलक्खी मतम अदुता थोइथोइबना खंगलै लाइरिक असिगी मयेक सिंग असे उगे हाइरबदी मकुत्तो आदो सोअल्लगा मदुगी ई अदो लाइरिक अदुदा हापचल्लबदी लाइरिक अदुगी मयेक सिंगदो लोइना उबा फंगी हाइबसे थोइथोइबा वाखल तारखी मसिदगी थोइथोइबना लाइरिक मयेक सिंगसि उरबनिना आई थबक हौरगे असुमना खल्लगा थोइथोइबना लाइरिक अदो मथंग असुम फागलकपदा लैवा लाइरोन खरा इरिबदो महांग उई मदु उबदा थोइथोइबना ओ खरिदो सिदा इरमलिबसिना ngasai wadi bangali na ibanini atuga hojikna mu maiti meng iramlene aina tawri basibu manglani ngasai di sibu bengali igibadaine aina di bengali na ibanina paba thokoi kana khalluri aduga aina larik asi pairaga mafam masi tama lakhibasina karigi
ꯑꯩꯅ ꯈꯜꯂꯝꯕꯅ ꯆꯦꯗ ꯏꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯆꯧꯗ ꯄꯥꯍꯟꯒꯦꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯏꯔꯒ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯍꯩꯁꯨ ꯍꯩꯇꯅ ꯄꯥꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯀꯔꯤꯝꯇꯁꯨ ꯃꯌꯦꯛ ꯑꯃꯇ ꯏꯈꯤꯗ꯭ꯔꯕꯅꯤ ꯊꯣꯏꯊꯣꯏꯕ ꯃꯇꯣꯝꯇ ꯋꯥꯈꯜ ꯄꯥꯈꯟꯗ ꯈꯟꯖꯜꯂꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯈꯤꯕꯁꯦ ꯃꯍꯥꯛ ꯃꯪꯗ ꯂꯥꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯊꯣꯏꯊꯣꯏꯕ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛ ꯍꯧꯔꯒꯦ ꯈꯜꯂꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯃꯊꯪ ꯃꯊꯪ ꯁꯣꯟꯊꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯏ ꯊꯣꯏꯊꯣꯏꯕꯅ ꯂꯥꯏ ꯂꯥꯛꯂꯕꯖꯥꯠꯂ ꯇꯨꯡꯗ ꯂꯩꯔꯤꯕ ꯐꯥꯟꯁꯤꯡꯁꯤ ꯀꯦꯀꯥꯛ ꯅꯨꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯥꯟ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯈꯔ ꯒꯨꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕ ꯄꯥꯈꯠꯂꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯟꯈ꯭ꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯣꯏꯊꯣꯏꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯕ ꯂꯥꯏꯔꯣꯟꯁꯤꯡꯗꯣ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯥꯟꯁꯤꯡꯗꯣ ꯒꯔ ꯆꯤꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄꯗ ꯊꯣꯏꯊꯣꯏꯕ ꯄꯥꯈꯠꯂꯗꯨꯅ ꯁꯤꯔꯤ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯊꯣꯏꯊꯣꯏꯕꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨ ꯊꯣꯏꯊꯣꯏꯕꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯣꯡꯊꯣꯛꯂꯒ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏꯕꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯣꯡꯊꯣꯛꯂꯒ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯃ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯨꯈꯠꯂꯝꯕ ꯀꯦꯟꯗꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯄꯗꯣ ꯊꯣꯏꯊꯣꯏꯕꯅ ꯎꯔꯤ ꯃꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯐꯤ ꯖꯣꯟ ꯂꯥꯎꯅ ꯁꯦꯠꯂꯤ ꯃꯁꯝ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯊꯣꯏꯕ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯊꯣꯏꯊꯣꯏꯕ ꯑꯗꯨꯝꯅ ꯃꯨꯁꯤꯟ ꯃꯨꯅ ꯐꯤ ꯖꯣꯟ ꯁꯦꯠꯄ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯨꯅ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯏꯊꯣꯏꯕꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯗꯣ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯊꯣꯏꯊꯣꯏꯕꯗꯣ ꯀꯟꯅ ꯆꯦꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯅꯨꯗꯣ ꯃꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡꯗꯣ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯥꯏ ꯊꯣꯡꯁꯤꯅ ꯏꯍꯥꯡ ꯍꯥꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯊꯣꯏꯊꯣꯏꯕꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯖꯥꯠꯂꯥ ꯃꯗꯣ ꯑꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ ꯉꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯃꯥꯜꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯊꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯊꯣꯏꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏ ꯃꯃꯥ ꯑꯉꯥꯡ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯦꯅꯨꯁꯨ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯅꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯕꯦꯅꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤꯀꯣ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯀꯧꯕꯂꯝꯕꯁꯨ ꯇꯥꯗꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯄꯨꯡ 12 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯏꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯊꯤꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯆꯥꯏꯊꯣꯛꯇꯨꯅ ꯃꯊꯪ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯍꯜꯂꯛꯇꯕ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯄꯨ ꯀꯧꯔꯨꯔꯒ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯂꯩꯇꯥꯏꯅꯕꯤꯔꯝꯕꯗꯣ ꯃꯗꯨ ꯐꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯔꯨꯒꯦ ꯈꯜꯂꯗꯨꯅ ꯇꯣꯃꯥꯜ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯇꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯕꯤꯁ꯭ꯋꯅꯥꯊꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜꯗ ꯁꯣꯜꯂꯝꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯡꯗ ꯇꯣꯃꯥꯜꯅ ꯕꯤꯁ꯭ꯋꯅꯥꯊꯄꯨ ꯀꯟꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯅ ꯌꯦꯡꯕꯤꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯄꯥꯕꯨꯡ
ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯂꯤ ꯑꯃꯨꯛ ꯇꯧꯒꯂꯣ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯇꯣꯃꯥꯜ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯍꯥ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯕꯤꯁꯣꯅꯥꯠ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯅꯥꯠꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯉꯥꯏꯈꯣ ꯑꯉꯥꯡꯗꯨꯕꯨ ꯑꯃꯨꯛ ꯀꯩꯗꯧꯔꯕꯒꯦ ꯏꯐꯠ ꯐꯠꯇꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯑꯣꯖꯥꯅ ꯂꯥꯛꯂꯒ ꯑꯃꯨꯛꯇꯪ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯉꯥꯡꯗꯨ ꯃꯥꯡꯈ꯭ꯔꯕ ꯍꯥꯏ ꯃꯗꯨ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯍꯧꯒꯗꯕꯅꯤ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯗꯧꯔꯤꯕꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠ ꯑꯃꯗꯤ ꯇꯣꯃꯥꯜ ꯄꯔꯞ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯤꯌꯥꯝ ꯑꯃ ꯇꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯑꯉꯥꯡ ꯑꯁꯦ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯤꯡꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯄꯨꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯜꯍꯧꯒꯗꯕꯅꯤ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯃꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛ ꯑꯁꯦ ꯕꯦꯔꯥ ꯂꯩꯕ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯍꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝꯗ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯤꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯀ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯏꯊꯣꯏꯕꯕꯨ ꯊꯤꯕ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯊꯣꯏꯊꯣꯏꯕ ꯃꯤꯒꯤ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯑꯁꯤꯗꯅ ꯀꯔꯤꯅꯣ ꯉꯁꯥꯏ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯊꯣꯏꯕꯅ ꯋꯥꯈꯜ ꯖꯥꯠ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯤꯄꯥ ꯑꯃꯅ ꯊꯣꯏꯊꯣꯏꯕ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯀꯥ ꯁꯨꯃꯥꯜ ꯅꯪ ꯑꯣꯏꯔꯦꯀꯣ ꯀꯩꯅꯣ ꯅꯪꯗꯤ ꯉꯍꯥꯟꯒꯩ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯉꯥꯏꯈꯣ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣꯅꯦ ꯀꯀꯥ ꯁꯨꯃꯥꯜ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯇꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯀꯀꯥ ꯁꯨꯃꯥꯜꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯗꯗꯥꯏꯅꯦ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯉꯥꯏꯈꯣ ꯅꯪꯅ ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯆꯠꯂꯣ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕꯗꯨꯅ ꯌꯨꯝꯗ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤꯅꯦ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯀꯀꯥ ꯁꯨꯃꯥꯜꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯏꯊꯣꯏꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯀꯥ ꯁꯨꯃꯥꯜ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯅ ꯀꯀꯥ ꯁꯨꯃꯥꯜꯁꯨ ꯇꯨꯝꯕꯤꯔꯨꯔꯣ ꯑꯩ ꯇꯨꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯊꯣꯏꯕ ꯃꯤꯒꯤ ꯃꯪꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝꯒꯤ ꯆꯨꯆꯩ ꯐꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯁꯣꯝꯗꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯈ꯭ꯔꯕ ꯀꯀꯥ ꯁꯨꯃꯥꯜꯅ ꯊꯋꯥꯏ ꯋꯥꯖꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯄꯨꯟꯅ ꯊꯣꯏꯊꯣꯏꯕꯕꯨ ꯊꯤꯕ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯝ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯑꯉꯥꯡꯁꯤ ꯂꯥꯏꯒꯤ ꯁꯥꯎꯝ ꯑꯃ ꯁꯦꯝꯇ ꯅꯠꯇꯅ ꯂꯥꯏꯅ ꯃꯍꯥꯛꯄꯨ ꯇꯂꯪ ꯃꯔꯪ ꯑꯃꯗ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯅꯨꯡꯄꯥꯟ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨꯅ ꯂꯥꯏꯔꯝꯂꯦꯟ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯩꯔꯤꯕ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪ ꯑꯗꯨꯕꯨꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯞꯅ ꯏꯪꯅ ꯀꯧꯊꯣꯛꯂꯒ ꯂꯩꯇꯥꯏꯅꯍꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯅꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯔꯒ ꯅꯨꯡꯄꯥꯟ ꯑꯣꯟꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯗꯨꯃꯛ ꯍꯤꯡꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯇꯨꯅ ꯒꯝ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯊꯥꯞꯄꯗ ꯀꯦꯟꯗꯜ ꯊꯥꯜꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯀꯦꯟꯗꯜ ꯊꯥꯜꯂꯤꯕꯁꯤ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯃꯩ ꯊꯥꯜꯂꯤꯕꯁꯤ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯕꯤꯁꯣꯅꯥꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯉꯥꯡ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯁꯤꯡ ꯑꯃꯗꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯇꯣꯁꯂꯥꯏ ꯀꯥꯞꯇꯨꯅ ꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯕꯜꯂꯩ ꯃꯔꯛꯇ ꯇꯨꯁꯟꯈꯤꯕꯒꯤ ꯏꯍꯣ ꯍꯣꯅ ꯂꯩꯔꯤꯕꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯍꯣꯕꯁꯤꯗꯒ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯈ꯭ꯔꯕ ꯖꯥꯠꯂ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ
ꯂꯥꯏꯅ ꯆꯤꯟꯕꯁꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯒꯟꯕꯅꯤꯅꯦ ꯑꯁꯨꯝꯅꯒ ꯍꯥꯏꯔꯒ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯣꯏ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯊꯣꯏꯕꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯈꯤꯕꯒꯤ ꯃꯆꯦꯠ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯊꯣꯏꯊꯣꯏꯕꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯕꯦꯁꯣꯅꯥꯠꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯀꯦꯟꯗꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯜꯂꯒ ꯊꯅꯝꯕ ꯑꯣꯏꯅ ꯎꯈꯤ ꯉꯁꯥꯏꯗꯒꯤ ꯊꯣꯏꯊꯣꯏꯕꯅ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯂꯥꯏ ꯀꯧꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯟꯗꯜ ꯊꯥꯜꯂꯝꯂꯤꯕ ꯑꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯩ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯆꯥꯎꯔꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤꯕꯅꯤ ꯄꯥꯝꯕꯤ ꯑꯁꯦ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯆꯠꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯇꯤ ꯃꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕꯦꯁꯣꯅꯥꯠꯅ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯀꯦꯟꯗꯜ ꯑꯁꯤ ꯃꯍꯥꯛꯅ ꯆꯨꯈꯠꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯅ ꯃꯩꯉꯥꯜ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪꯄꯥꯟꯗ ꯀꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯀꯦꯟꯗꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯀꯦꯟꯗꯜ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯥꯛꯂꯛꯄꯒꯤ ꯂꯣꯏꯒꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯀꯦꯟꯗꯜ ꯑꯗꯨꯅ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏ ꯊꯣꯏꯊꯣꯏꯕ ꯍꯥꯏꯕ ꯇꯝꯕ ꯅꯤꯄꯥ ꯃꯆꯥ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯂꯥꯎ ꯁꯣꯝꯗ ꯂꯥꯎ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯁꯣꯏꯔꯦ ꯑꯩꯅ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯉꯥꯜꯍꯜꯂꯤꯕꯁꯤꯅꯤ ꯂꯥꯎ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯊꯣꯏꯊꯣꯏꯕꯗꯣ ꯃꯪ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯊꯣꯏꯊꯣꯏꯕꯅ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯐꯩꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯆꯩ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯕꯅꯤ ꯃꯪꯗꯒꯤ ꯃꯤ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯂꯥꯞꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯕꯗꯒꯤ ꯃꯍꯥꯛꯅ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨ ꯁꯣꯏꯔꯦ ꯍꯧꯒꯠꯂꯛꯂꯤꯕꯗꯣ ꯑꯉꯥꯡ ꯊꯣꯏꯊꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯣꯏꯊꯣꯏꯕꯔꯣꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯑꯋꯨꯕꯃꯛꯀꯤ ꯊꯣꯏꯊꯣꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛ ꯃꯪꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯎꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯃꯈꯣꯡ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕꯒꯨꯝꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯒꯤ ꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯍꯤꯞꯂꯨꯔꯤꯕ ꯅꯪꯕꯨ ꯀꯤꯕꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜꯒꯤ ꯃꯈꯖꯥꯏꯗ ꯍꯩꯖꯤꯟꯗꯅ ꯊꯥꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯎꯃꯟꯕꯅꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯜꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯄꯥ ꯑꯩꯉꯣꯟꯗꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯊꯣꯛꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯃꯥꯅ ꯆꯨꯈꯠꯂꯝꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯑꯩ ꯑꯃꯨꯛꯇ ꯃꯨꯊꯠꯂꯝꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯃꯨꯊꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯦꯟꯗꯜ ꯊꯥꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯁꯤꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤꯗꯅ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯪꯉꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯒ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯋꯥꯖꯁꯅꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯈꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯁꯤ ꯑꯃꯥꯏꯕꯅꯤ ꯐꯥꯎꯕ ꯈꯪꯖꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯥꯅ ꯁꯤꯗ ꯄꯨꯔꯛꯂꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗꯒꯤ ꯍꯪꯂꯒ ꯈꯪꯂꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯁ꯭ꯋꯥꯅꯥꯠꯇꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯃꯥꯏꯕ ꯕꯤꯁ꯭ꯋꯥꯅꯥꯠ ꯆꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔꯁꯨ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯛꯀꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯁꯦꯡꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯁ꯭ꯋꯥꯅꯥꯠꯅ ꯇꯧꯗꯨꯅ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯄꯨꯔꯛꯄꯅ ꯌꯨꯝ ꯌꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯗꯣ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯍꯥꯛꯄꯨ ꯍꯤꯞꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯄꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯩ ꯏꯕꯨꯡꯉꯣ ꯊꯣꯏꯊꯣꯏꯕ ꯅꯪ ꯍꯧꯖꯤꯛ ꯄꯥꯏꯗꯦꯀꯣ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯊꯣꯏꯊꯣꯏꯕꯅ ꯈꯪꯒꯅꯤ ꯅꯣꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯇ ꯄꯨꯔꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯅꯝꯊꯤ ꯑꯗꯨꯒ ꯑꯩꯒ ꯌꯥꯅꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯣꯏꯅ ꯑꯩꯕꯨ ꯄꯨꯔꯛꯄꯒꯤꯗꯃꯛ ꯅꯣꯏꯕꯨ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨ
asomna hairamlaga thoithoibana murum lewa khara solai adumna lewa solakpa duta imungda leiriba kolik korang punamakto karai da gino polangda langthorai mapa langda adumna mapa lomda kolik singaduna langthoraklaga suma maton aduta taba aduda amaiba bisona na is kaya da kana sathiriba angang phai ai taugi yemodna dubudi hai ibungo oza tairen mana kharaga adagi langthai matonga khara porau adumna hairakpa aduta tomalna parap chituna mokhoi yungi yana khada hauriba langthai maton amati tairen mana simbdo puduna laklei asomna laklaga amaiba besona ta piri matam aduta amaiba besona na nangna khalibabu aisi haitaba lewa mantra mata khangdaba amaibani haiduna khali male fare adu warabadi ngasai soya tainaramnabadu hallu yadrabanina hananaba thabak torpa taredanako asomna hairaga amaiba besona na lewa mantra khara solaga tayen aduta sonjillabagi tungda thoithoibada fadat kan bahuri matam aduta thoithoibada yamna nabagi mongda phrang songduna tasinduna phring songduna khangi matam aduta amaiba besona na hayo thaudo asi kadu batau karma thukibano sengna hayo karigidamukta nangna nga ngasida sadonglibano adumna hairakpa aduta thuithoibagi masamangdu sangliba thawai mirel phattaba aduna airi mahakul laki amadi chatki haiba I kari mata khangdi mahakanano haibasu khangdi mahana aibu lao haiduna kaurakpadagi ai laklibani maram aduda mahaki apamba karino khangriu fawbadi ai hankhiroi tangai fadrabadi mahaki thawai mirel gulmena ai chatkige haiduna thuithoibana hairakki thuithoibagi wafam madu tabada mahaki apabung tomal amadi mamadi pakhatpana loiri matam maduta tomalna thuithoibagi manaka changchilalaga aigi chanupado matomtani pokchariba aikhoigidi mana loire aduna yaragadi amuka thambiramu hanjana haijarakpa aduta amaiba besona na hai atumna torobadi yararoine se ai toge nakoi khara hantu hai aina haibasi yadrabanina nang aina tanba tarene ko asumna hairaga amaiba besona na ngasai mahana khulakiba larik ado tapna hangtoi aduduga larik aduki sana singdo mathang haigatlabagi tungda ngasai thoithoibana sijinnagiba lewa mantra ado jawno leramlei madu ubada amaiba besona na momon noklaga masidagi aikhoina lewa mantra solaga kamthukhrabadi magi se karchu toklaroi ai tobidaba yadi asomna khallaga amaiba besona na larik aduda yaromliba lairon singado munna khangdabagi tungda mahakna madubu ngathuknabagi damakta madu phanabagi damakta amati mahana karuriba lai ado chilan kinabagi damakta murum lewa khara sonbadagi haujikti thoithoibagi masa ado ak thageri adumna ak launa thagerakpa aduda amaiba besona na farani haujikti thokre ko adumna hairakpada thoithoibado mangak samado uru leiduna kuilei leiduna jinglei mamada muk yeng mapada muk yeng aduga akoibadu da muk yeng amaiba aduna duk candle chukhatlaga laigi torom baduda thoithoiba hena ngakpadong tawi matam aduta thoithoibana mapabungda pabung kedorage ai kedorage adumna hanglakpadu tomalna hai nang se hajutani wakhal tarakpa ngasai makaidi nang se migi mangda phawba hiplurabani matawa sumna thoithoibana tawkhiba singado wari liduna khanghalli matam maduda thoithoibada amaiba besona na hai nangna param libal lairik asi kadai dagino lairik asi karana pirakpano karai dagi laruribano nangbo adumna hanglakpadu thoithoibana lairik ipu amaiba lairik to aigi imanaba amana pirakpani asomna hairaga besona ta thoithoibana mahaki lairik adu pirakliba mamanaba aduku khanghallakli matam maduda besona na khangli lairik ase angang aduki mapana aigi yumda nongma waichit wairam phaglang waitebagi lakhibaduda lowba soidana oiramgani haibase mahakna khangki matam aduda besona na haujik kaishu taroklaroi naagase lairik asi pairubagi natek napa chanadabadagi lairik asna nangbu kuching singduna pururi aiwa mahaigi amaibagi lairik amatta nakhoi icham chamba mi amana paiba yabanati lairik ase thawai palibani lairik asana nakhoida sodana sanarakani afaba lairik pairabadi nakoigi afaba wakhal loksing ngaktamak thokani adubu nahakna payamliba lairik asidi phattaba timur laimugi lairik nido
aduna nahakpu tinmu laimuna chiliribani nahanga lairik ase masi season nage khankiba numit adudagi hauna nahaki wakhalda puningda amadi yakoibada tinmu laimu mayamna senaba haukrabani nahakpu lonubugi damakta adubu hojikti aina nahakpu tingkok pirba laikok pirabanina karisu tawrakdaroi fare fare potharo matung manaudi sugumba laitin sanabagi thabak ase khak tawgunu haramlaga amaiba besonato satkhre masidagidi mayam sumathang mathang loina mayumda hanakhre matam aduda tomal na thoithoibada nangdi kedobagi laisanabagi lairorase lawribano haidun sairi adubu thoithoibana aisu bap amata tahodre aigi khanthauda wakhalna tawkhre lale haiduna kaptuna mapabongda haijari asomna tawduna thoithoibado lairik adu sanarubadagi haibidi lairik adu paduna lai sanarubadagi mahak awa phamda taramgadabadu matam sana kalhobadagi mahak thawai phawbadi manghodri ngawna phaina chatlamgadabadusu kalhori matau asumna thoithoibado haujikti kasun thodokpa tawdana imung aduda ingna chingna laiminakhi hairiba numit asidagi thoithoiba laitin kauthokpui wafam mahak abukhana khankhidri wariyasi matang asta loisanjari wariyasi aina pathokchaba matamda soikhilankiba wahai wata khibik tabiriba punamakna pusal sauna ngakpigani mayam boroi bada mukka hana khurumjari